ahongba asteroid ama COVID-19 gidamak life saving drug oire. Hospital singda layengnaba COVID-19 anaba singda generic asteroid drug dexamethasone gi dosing nemna thabada laina adu sathina naba singna siba yabagi sang ahum thokpagi saru ama hanthali haibisi sangyengi datana ngarang laiba pokpo numita utkrei. Recovery haina khangnaba UK na lusingba clinical trial adu lusingliba scientist na sangyengna phangliba phalsing adubu asauba anauba maipakpa amani haiki amasum drug aduna COVID-19 pandemic nabadagi hospital da layengliba anabasingda khudaktagi standard care oiraklagani haiba utli haina researchers sing aduna phungdokre. Masigi phal asi COVID-19 naba amasum ventilator singda leiba natragana oxygen piduna leiba anabasingda hairiba dexamethasone piba tarabadi maduna punsising kallagani amasung singthaningai oina anemba mamalda madu tawba ngamgani haibisi utpa phal amani haina sangyeng adubu punna lusingminariba Oxford University Professor Martin Landren haiki sangyeng adubu maka loinana punna sathaminariba Peter Horby na haiki inflammation handhanba atai laina singda paksana sijinariba generic asteroid ama oiriba dexamethasone na sibigi sang hanthali amasung madu singthaningai oina hanthali haibisi utpada hauzik phawbada masina amata ngairaba drug ni masi asauba anauba maipakpa amani haina Mr. Horby na haiki malem gi oina hauzik phawbada miyoi lak marigi lising kunthraga mato hena khatkraba anauba COVID-19 na thoganba laina COVID-19 gi damak hauzik ayaba piraba layeng natragana vaccine sing laitri.